Hello, student mayam ngasidi video sidi koiba lakpagi video ni mayamna koiba lakpiyo sigi mafam si yamna fajaba mafam ni moirang thamna pokpi phawdo famda leiba aini phonde singang fam mafam dagini aduki matuk fajare mafam se sangat loidre sangat payam kan hauri sarapam de ulaki ai mayam da sigi golden berry chu thari sonda isang saba sonda isang saba from ni golden berry thari somdana thamna pokol photo famni sidana football tap lai football tap se nuksina humdo khedana semdri semnaba company mi kau khre hai sida transformer ma ada urise sege transformer sidana gate number 3 somdana 1 le hore maya ida 2 sidana 3 thamna pokol ndagi na lakte besida season bakanda lakte senja khara praga ai manglang ke ba yaw
society farm Ini tuh yang tahu ini sih nama. Singa tahu jauh jauh cuma